FMR kakthatkhiba matangda Naga Kuki Waa khanagadaori. India amasung Myanmar leibak anigi marakta janaramba free movement regime kakthanaba centerna warep laure haina Union Home Minister Amit Shahna lauthokhiba aduga mari leinana tha asigi tara taruki nungthil pung mari taba matamda Dimapur gi Commissioner of Police Office ki manakta leiba For Reason Hotel da Nagaland Indigenous People Forum na sinduna symposium ama pangthoknaba matam lepkhre. Haribo symposium aduda saruk yanaba Kuki MP Technopolsu saruk yanaba invite tawrakre hairi. Imphal da lakadaba Air India gi passenger yankai gini thoi Guwahati airport ta pandana laikre. Ngasi ayu pung 10:15 dagi Guwahati dagi Imphal tamna Air India gi flight number AI889 da tongduna lakadaba nupi angang ahal oiraba sing amasum ana ayek sing yauna passenger yankai gini thoi bu flight asi hanjin thengtha handuna Pairakidabadagi Guwahati airport ta panduna laikre. Pawasina haibada thaudo asi Air India gi flight sida Delhi dagi thengtharakpana maram oiraduna Guwahati airport gi Imphal ta pairakpa ngamkhidabani hari. Khodong thiba mayok naraba passenger singda Air India gi makaidagi hayeng ayuk makoibu Imphal tamna thinabagi dama flight ama arrange tawragani haina di khangalakpa leire. Adum oinamak wafam asi tasengna soidana thabakta onthораgadra haibagi matangdadi Air India gi makaidagi chapchaba wafam phongdokpa leitre hairi. Ngasigi oinadi passenger singsi Guwahati airport ta panduna leire hairi. Kanglada Arambaina wasak lokhiba MLA MP sing disqualified tawnaba Kuki Loop sing center da taksilamle. Mamang tha January 23 da Arambai Tingol Imphal gi Kanglada Manipur gi apungbe saktam ngangnaba wasak lokhiba MLA amasung MP sing disqualified tawnaba Kuki Zo body singna Union Home Minister Amit Shahda memorandum pisinduna taksinkre hairi. Haukiba yumsa kaisa numikta Manipur da lairiba Kuki Zo singi tongamba organization Kuki MP Manipur Zomi Council Indigenous Tribal Leaders Forum Committee on Tribal Unity amasung Hill Tribal Council gi apunba coordinating committee ama oiriba Jo United ki makaidagi Union Home Minister Amit Shahda pisingkiba memorandum aduda Kuki Zo gi miyam gi oina Union Territory gi mawongda separate administration pinanaba amasung Manipur da maitai singna khondariba Valley gi district singda khudaktagi Armed Forces Special Power Act a first person na hanbagi wafam yauri. Memorandum aduda makhatana MLA amasung MP sing ase Indian Constitution gi matung ina governor na wasak lawbani. Aduba Manipur da communal group ama oiriba Arambai Tingol na oina wasak lawre. Manipur gi hauzik oiriba political gi tangtadaba fibam asida January 23 da Arambai Tingol makhoi gi mapaga so tawkhibadu Central Security Force ki mamamaktada illegal armed maite illegal group ama oiriba Arambai Tingol government asi surrender tawbagi mawongni mamang chai listing aniga subna konga humdogi me ahum dagi haurakhiba kanglupki irang asi laksin naba center na chathariba thawong asi gi matangda su Zo United ki makaidigi wahang kaya hangladuna irang asida miyoi chani ge subna nipan laikhidre miyo lising humpugo tare na mayu makai leitre barana ning tamba chahi humdraga manga gi matungda Manipur government na political group ama oiriba Arambai Tengoda surrender tawriba asi yamna sathina aramba amani masida center na khangna leiridabani Maitai legislator arms acts amasung civil society singna state asi ki institution singi function amasung democracy bu lana sijinaduna sahi kaya Kuki Zo miyam sing asi inthorakpa asina Kuki Zo miyam na leba asi gi unity amasung integrity asi kaihandana thambaga loinana political aspiration adu fangnabagi damakta masage legislature leijaba union territory ama lingba pamle haibagi waro kaya memorandum aduda pali hari panba yabadi Kuki Zo kangu singna Indo-Myanmar border fencing khabagi mayukta leirabasu maitai gi organization singna smuggling amasung tear attacks sing asi check tongnaba Myanmar ga lonariba Manipur gi ngamkhai singna samang khaba pamli loinana center gi makaidagi su haukiba leba popa numita Internal Security ki gram da India Myanmar gi ngamkhoida kilometer 1,490 gi saru ama samang kharagani haina phongdokhibaga loinana madugi matung numi nini chontharaga India ama su Myanmar leba ani gi marakta 2019 gi act list policy gi saru ama oina chanaduna lakriba pre moment regime kakthanaba center na warep laure loinana masigi processing thujinaba Ministry of Internal Affairs da khangan kre han phongdokpa laikhrabani
Amaromda Kanglada Pangthokiba Miyamgi Mifam Aduda BJP ki MLA Kungamari Amazung Opposition Congress ki MLA Manga Yauna Puna MLA Kuntraga Taru Amazung MP Anina Saru Yaduna Manipur gi Apunmagi Saktam Kaihandana Thamnaba Amazung Lariba Irang Asigi Warosin Puraktuna Sanji Laiba Lamdam Ama Oinaba Tonga Tongamba Warep Taru Laukibani Kulngakpa Singna Molham Kuki Kul Kudum Zankre Pambi Sing Fagat Krep Popi Pambi Sing Yantai Krep Mafam Kangdriva Kulngakpa Amagi Imungna Police Missing Report File Tarakre Tha asigi tarukta Kuki Maintain Singna Tumurokta Laingway Pekpa Micham Simi Sing Pulap Hanava Tarang Taroduna Nomay Amadi Bom Kapsilaktuna Laingway Hablamba Drug Sing Power Akai Atoito Alambada Matungdagi Kulngakpa Singna Makoi Bumayok Nanaba Leptina Sangsilakpada Molham Kuki Kul Mafungfana Kudum Chansima Ngankibaga Loinana Kuki Maintain Singna Sizinaramba Local Mel Morta Pambi Kaknaba Kulai Karasu Fagapangam Kibada Natana Eka Kuntraram Zawa Singmai Taramba Popi Pambi Singju Yantakre Molham Kuki Kul Asi Kamjong District ki Jurisdiction Manungsan Nongtam Tangkulga Nangnana Laibani Kula Asi Mafodam Police Station Gina Kanong Poklomda Kilometer Anirom Tamak Lapna Laiba Ni Hairi Kuki Maintain Singna Tha Asigi Tarukta Tumurokta Satharokiba Etek Adudagi Kungapa Amasung State Force Singa Leptana Ngahak Kanaraga Kuthoknarakpada Natana Kolasi Tamna Sangsinina Kuki Maintain Sing Taktokpagi Thaba Ngasi Fawa Leptana Sathakhibani Kungapa Sigi Kubam Nungda Molham Kuki Kul Thamba Ngangkibaga Loinina Kuki Maintain Singna Sijinaramba Local Map Bomb Kapnaba Pambi Sing Phagapak Ngamkhibani Aduga Paksana Tharamba Popi Pambi Singsu Kungapa Sing Yanthakre Hairi Sairak Sida Ngasi Nungtil Pung Ani Khara Helakpada Kungapa Sing Tamna Kuki Maintain Singna Bomb Kapsilaktuna Attack Satharakhi Aduba attack asi Singi Athapa Mafomdagi Tarokhibanina Kungapa Singi Maikaidagi Kuthankidi Hairi Adam Oinama Kungapa Sing Mikup Nahom Singna Lainaki Hairi Ngasigi Bomgi Landa Asida Kungapa Singi Maikaida Aso Apat Nyavkide Amaromda Haukibat Nintokaba Numiki Ayupung Mapanlum Tarakpadagi Harodina Numitugi Nungtil Pung Ani Makairom Tarakpa Paubada Molham Kuki Kulda Lairamba Maintain Singna Bom Amadi Numai Kapsilakpadagi Kungapa Kunja Singa Kut Thoknakiba Thaudokdagi Mafam Khangkitraba Miyoi Amagi Matangda Mahaki Imung Manungi Miyoi Singna Mafodam Police Station da Missing Report Ama File Tawrakle Hairi Panba Yabadi Thaudo Asida Kungapa Anigi Mari Makong Khangba Ngamdana Lairakhraba Matungda Ngarang Kungapa Sing Amasung State Amadi Central Force ka Punna Khonggun Lirubada Miyoi Amadi Tekta Kajan Rescue Tawrapa Ngamkhrabani Chandel gi Court Complex da Ukil na Ukil Fukre Yamna Tanga Thopa Angakpa Thaudo Amada Chief Judicial Magistrate General ge Court Complex da Laiwaksigi Law Mamut Tana Khanglaba Ukil Amana Atopa Ukil Ama Ngarang Fubugi Thaudo Ama Thokre Pau Asi Nahai Thaudo Adu Ngarang Nungtim Pung Mari ka Minute 15 Tarakpada Thokhibani Victim Oihauraba Advocate Aduna Pause Asida Hai Mahak District Legal Service Authority ki Panel Lawyer Ama Oina Thabak Tawduna Leibani Mahak Lepa Case Amagi Alternate Oiriba Advocate Aman Mahapo Court ki Case Loiramlaga Tholokpada Ngajina Lairamlaga Matung Mangonda Miyamangda Kupakna Tharakhibani Ngajina Lairamliba Advocate Aduna Mangonda Karigi Wayamna Just Nganglibano Haiba Wafam Sing Thambaga Loinana Ningai Sangdana Duna Kupakna Tharakhi Haina Maral Siki Khut Tharakliba Miyoi Adu Makhoigi Senior Amani Haina Ikai Kumnaduna Victim Oriba Mahaknadi Khut Hankidi Mahakna Jaski Manakta Sangluba Adudi District Legal Service Authority ka Mari Lainaba Amagidama Sanglubani Case ka Karigumba Amata Mari Lainadi Thaudo Adugi Matangda Mahakna Police da Wakatkhiba Laikre Bar Association da su Wakatlagani Amaromda Accused Oriba Advocate Aduna Pause Asida Hai Ngarangi Thaudo Adu Case ka Mari Lainadi Tawhaningdaba Tawbagidamak Mahakna Ahal Ama Oina Khopana Amukak Thakhiba Laiki Adumangna Case Amataga Mari Laina Chathakhiba Nate Police ki Phangma Pauna Hai Wakalakpati Lai Adobo Hauzik Fawi Oinadi FIR na Chingba Ama Fawa Lakhatpa Laitri Moreda AR gi JSO Yauba Convoy Ama Kukina Nangwai Utuna Kihanbadagi Maning Hadokhibagi Video National Media da Sabak Phaktorakle Hauzik Thokliba Kangluki Irang Asiga Mari Lainana Moreda Law and Order Maintain Tawbagi Lairiba Mangasuba Assam Rifles ki Bulletproof Casper yang lakiba officer sing yauba convoy team ama kukila hawo sing na bom ama suknamai utuna sangbaya rehana kihan kibadagi maning handana tholokibagi
evidence oina video footage yauna madugi marik chumba pau national media da saba factorakre video footage aduda kuki khulai fiber sing aduna moreda Assam Rifles ki convoy adu bom amasung numai otuna convoy adu handokhibnaba kian khanganbagi thawong kya chathakibagi saktam adu mayek sengna utli thawdo asi mamang tha January 13 More town gi T Yangnom village da thokibani thawdo aduda kuki community ki khulai fiber sing aduna manga suba Assam Rifles ki convoy amat athingba pibada natana khulai utuna kapkani hana kian khanganbagi thawong kaya chathabagi saktam adu mayek sengna utli masina Central Security Force Manipur gi hauzik oriba fibam asi matau karamna laksinaba honaribano haibagi achobo wahang ama oire Assam Rifles ki convoy adu mamang tha January 13 More town kuki khulai fiber singna state security personnel singda ambush tawduna commando personnel ani hatkiba aduga anina aso apat nangkiba mafam adu tamna lakhibani Bolefur Casper gari ahumda lakhiba Assam Rifles ki convoy adu kuki khulai fiber sing aduna nongmai padina mamanga thatlaga mafam adudagi hankrom natrabadi kapakani hana kihan khangambagi thawong chathaki video aduda kuki khulai fiber kharana Assam Rifles ki convoy adu khulai utuna koisinduna thamlaga automatic rifles sing sizinaduna convoy aduda em tawbagi saktam adu uli khulai fiber kharana makoda grenade padina gari aduda langsinaba hotnabagi mawong adu su uli yamna thamoi soklibadi khulai fiber kangu sing aduna convoy aduda rocket launch amasung mortar load tawduna maning handokhinaba khanganki thawdo aduda gari aduda yauriba security personnel sing adu akiba popagi wafam sing video adugi audio da tabhangi Assam Rifles ki personnel sing aduna mafam adu lalaga chatnaba khulai fiber sing aduda hanjin appeal tawbagi makhol tai security personnel amana khulai fiber sing aduda makogi nongmai adu gari aduda em tawdunaba hanjin hai video aduda gari manungda nupi officer khara wangamboi makhol su tai lonina video adugi audio gari manungda tongliba security personnel sing aduna makhoigi commanding officer da wari saduna mafam aduda lairiba convoy adu personnel kunchaga mangagi mathaktani aduda officer ahom jesio ahom amasung atopa ranki personnel kunchaga manga yauri convoy aduda Casper ahom su yauri security personnel sing aduna makhoigi makok thongba officer sing aduda wireless ta khulai fiber miyokon manga kuntra romna makhoidi nomoi onsina lambi thatuna leire haina wari sanabagi makhol tai viral orakhiba video aduda manga suba Assam Rifles na makhoigi lambi thingdaba khulai fiber sing aduga muknaba natraga manglomda sangsimbagi mahuta mafam adudagi handoknaba Philip lawbagi khudam changdangchin adu utli lonina matam punamakta khulai fiber sing aduna lambi thingbagi security personnel sing maning handina tholakhibagi video aduna Manipurgi hauzik oiriba fibam asida security personnel sing matau karamna laksinaba khanagadaori bana haibase hangningai oiri video adu gari manungdagi kap oibana mapana kari fibam oiribagi haibadudi chapchana mayek sengde adubu matau karamna video asi viral oiraklibano haibadu yamna hangningai oiri video adu khulai fiber sing aduna khamduna thamliba gari manungdagi kap oibana madu Assam Rifles ki personnel singna kapani habigi khudamni thawdo asigi matangda India Today na Assam Rifles ki director Lieutenant General Pradichandra Nayarga wari sanabada video adugi matangda makhoji chapchana khangli madugi matangda yengsile hana phongdoraki hairi